ngasi phongkiba tongan manipuri sifungsing amasung thokiba thawdo wathoksingdagi maruibi ipausing miyamna thamjagi ahanbada hoyelan pawdagi lokosaraga Phaobakchao ekhai maikegi lanpham numini chupna khut thoknaba Kuki militant taraga mathoi Sire khunja ani sokli maromdana manipur gi law and order gi phibam total collapse oire RK Ranjan ahanbada kokta ward number 9 amasung Phaobakchao ekhai gi marakta thokiba khut thokna phamga lapnadana yenghoba flekama Anisubana Kuki militant singi bunker manak AR gi gari khamba amasum ahum subada Kuki militant sing khulai pairaga satpa ngarung thilpung mari taramdai gi horakhibaduna ngasi ayuk pung taret khar helakpa adu wai phau Kuki militant sing state force sing gi marak leptana khut thoknaraglaba matung pung khara lepduraga ngasi numidang pung taret helakpadagi amuhana khut thoknaraktuna nonge matung phau ba satakibana kalani gi lan manungda ngarang numidang kokta ward number 8 gi masagi sai taraga matu kokta ngai MD Mustafa kawunu pamasa amanung maina pandana sokpadagi ras ministry lekana khraba matungda thawdo osida Kuki militant taraga ni pan sokpagi manungda taraga matui leikidri eduga khul ngalakhiba khunja ani su soklairi numini supna khut thoknarakhiba maphamasi moirang PS ki manungchanba haikon hairaga khangnaba maphamdagi hawragduna kokta ward number 8 amasum 9 gi marakta chentharakliba moirang turel gi torban nagyet thokibani Torel asigi horakpam maruga naknana leiriba haikonda bunker sadana leiba Kuki militant sing torel asigi paringda kumtharaklaga mitei singna namna khundariba kokta ward number 9 amasu masiga thengnariba Phaobakchao ekhai tamna nongmai kapnakhibani masidagi state force amasum khulngaklaba singna khut handuna leptana kapnarakibani thawdok thopamdagi phanglakpa pawgi matungina ngarang ehing supna nakalani gi marakta khut thoknakiba aduda ambulance ahumna soklaba Kuki militant sing bu Chuchampur district hospital tamna hondok hunjin dauki soklaba apunma militant taraga nipan gi manungdagi taraga matui lekhidre haiba paw source amana phongdorakli aduga taretna makhatana lekatnari hairi lanpham asida khungak khunja singi manungdagi miyoi ani sokhi makoi gi manungda amana khutta pan mane aduga amana lukhammya da khelaga sakhibane hairi makoi ani gi phibam khudong thibigi wangmada leiri hairi adomena mangasi numidang pung nipan ga minit kunga helakpadagi makhatana satharakiba nakalani gi marakta khuthonabagi thawdo asi ngasi nungai matung phawu sathari loinana Chuchampur maikairomdagi ambulance khara hangat handa thaboki adomena mak nakalani gi marakta asiana yawbagi pawdi phangmangam khidri adubu thawdok thokphamda pawksi sina sangsilubada haikon hairaga khangnariba singa tainaba mafam adomna Kuki militant singi bunker kya sawa thengnaraki loinana bunker singa dugi manakta Kuki khulai paiba sing padeng lengduna satpasu urakhibaga loinana makogi bunker amagi manak inangnakna Assam Rifles ki bulletproof truck Casper amasu khamduna leiba lapna urakhi hayen su pawsna makhatana phungdorakli amaromdana Manipur gi law and order gi phibam total collapse tawre RK Ranjan ngarang numidang athengba inner Manipur parliamentary constituency gi BJP gi MP oibidana tana Union State Minister Education amasum External Affairs oiba Dr. RK Ranjan gi yummai thadokhibagi matangda ngasi Union Minister asina Manipur gi law and order gi phibam total collapse tawre haina phongdokre loinan idilbung PS ki manung saliba kongba nandaibam laikai da leiba maki yumbu mai thadokhiba thawong asmak yamna miyoibagi lisat nataba thawong na haina phongdokhi wafam asimhana Kerala gi Kochi da hana lepkiba program amagi matungina saruk yaringaida maki yummai thabagi pau tabadagi makhata program sing cancel taramlaga New Delhi da leiba maki office ta thunglaba matungda pawmising da phongdokhibani swaidi makasa tarakpo ina to papawman NPP na BJP ga tawngarakliba alliance review tawragani Joykumar hauzik thoklibi irang sing loisindun athubu matamna mausagi phibamda hanjin hanba ngamdrabadi NPP na BJP ga makhatana samina khigadra haibigi matangna tawngarakliba alliance asi review tawbagi phibam laklagani haina National People's Party ki National Vice President Joykumar phongdokre ngasi norem thong manaki uripok ta leiba party office ta pangdokhiba pawgi mifam amada wafam asi phongdokpag loinana NPP gi maikedi gi kaidawnungda Manipur gi territorial integrity gi matangna compromise tawrairi party ki maikedi gi haujuk oiriba phibam asi matangna Home Minister da memorandum amasu pishin khibaga loinana athubu matamna ingtapa hanjin hanana ba haijakhiba leikre hairaduna News reports ingi matu ina sugi Kuki militants karana tholak liba thawdo asida yauksin bigi paw phangle
su agreement asidi union lenga ka tawnabani hairaduna kariguma sugi militants na ground rules sing thugairabadi state amasum central force na makoi mathakta akan ba action lawgadabana ki amaromda mausa gi phibam da hanjilaknaba cm kiba peace committee da member ohelakliba MLATS santibu party gi maikedi recommend tokhiba leite amasu mangjona khangalakpasu laikhidi hainasu paumi sing da phongdoki haina paws na makata na palakli amaromdana ngasi numidang pung 3 tagi 9 phawba narco terrorism gi mayokta malem sinma tuna protest tawgani komi me ahum dagi satharaklaga ngasi numit nifuga mangani suraklaba phawba luisinban naidabada natana tabigadaba singna tabidrabani na hayeng numidang pung 3 tagi 9 phawba malem gi miam sinma tuna khanganana ba wall wide protest against narco terrorism satharagani hainasu kokomina laktokre Oripok asum lekai de labor coordination committee on Manipur integrity office tapang tu papau gami from the wapam asi ko convener Zetendra ningomam na lakhoki bagaloina hayenge protest asi Manipur tangdu leita ba purake hairabadi mapa lebak gi sangsilakli bisingha na muthat kadabane masum lamda masjid gi narco terrorism marufang na muthat kadabane haigi panamda sangsin kadabane ki protest asi hayeng mitei singna khundaba malem gi mapam sing USA Russia Singapore South Korea Japan Bangladesh UK Italy, Germany, and Malaysia na singwasing na manaba pungpam na sathagani hari protest ki manung sana leba asigi tuan mapam sing na ladiba mitei sing su pau phong na duna human chain siam laga sathagada banaki protest asida Manipur gi club organization association amadi maira pai bi sing na saru yabi duna narco terrorism gi meyokta apun ba kholau lawmina ba loinana malem sinba thungna khangala saiki kokomi gi coordinators thoksom somendro na phungdo khibadana satharagli ba narco terrorism asi makoi gi pre plan oibanina communal issue ni haina sandok pasu yaure mitei furupna apikpa kuki furup punnam thana bo khona bani haina su sandokre adu bo tholagli ba thagdok sing asidi haribi sing asigi maramna satharakwa lana te habisi malem gi miyamna khangana na bo khona rakpani pre plan tawduna Manipur gi miyamda narco terrorism satharakpani haiduna malem sinma thungna khangangadaba protest ni haiken su paws na makatana su phungdorakli Amaromdana UKLF ki wapam asina sumlabada union lenga na Manipur gi miyam ngak senbigani haibigi thajaba leitre BJP Manipur gi pakum miyam na mek sing na khangalo miyam gi kholau tadraba MLA minister sing lamdam sidagi tanbigi phirep miyam khupna lawrok lagani mahiroi luptaruk UKLF na phongdurakli bu wapam asina asum oirabadi central government na Manipur gi miyam ngak senbigani haibigi thajaba leitre amasum wapam asida BJP Manipur gi pakum kari no haiba mek sing na lebak miyam na khangalo haina MSF Desam KSA Suk amasum Ems na singba Maire Luptaroki President sing na kuyak pino thadora kwasir raman hairi Zolasin hai Manipur lenga na reserve forest kanana ba amadi kunai sibu mangan takaliba mayai kawa chinjak ki mayokta lanjang jangsin duna popi thawa tinglubadagi masiki mayokta miyoi kune kharana watho ohenna bu kona rakpa galoina tapna mairik pidagi maijawbi olaktuna Manipur lenga ki mathakta asobu irang hawrakibani Irang asi India lenga ka su tawnari Kuki militant singna insilaga tawrakpani haibisi Manipur lenga na khanglakpadi Mars tara English ngani ka kungo homdoida su handokpagi pirep lokibani pirep asida sauningbagi mayaina Kuki lalhauba singna insinduna makoge frontals organization sing sijinaduna asobu irang sagana bohonaraki masigi mahina April 13 English ngani ka kungo homdoida Indigenous Tribals Leaders Forum ka militants group amadi makoge supporter khran open gym ama mai thabauki mathangi numita reserve forest gi yum takthokpagi mayokta ITLF na Susampur pumba total sadang lokhuki bagaloina CRPC gi section 144 gi athing gi mayokta lanjau thulaktuna asobu irang sagana ki bagaloina police ka mukna bakartoki irang asiga mari leina DGP yauna makok thongba police ki official singa Susampur base tob organization taruka April 18 ayuk pung 13 dagi hauduna mifam bangtok ki bagaloina Susampur deploy tob en security sing laukthokpa madi makhalamati irang tawdaba haina yanakibani hari adubu laibak thibidi yanakibadu gi mayokto numit asigi nuktul pung mangarom tarakuru Susampur gi thingkhang phai mitei lekai de leiba oken koba mitei amagi yunggi lesang ama mai thakibaga loinana salai teret ki phiral sing thaduna mitei de attack toba horakibani makoi gi aron ma thabak sing adu gi maikum hangdorakadore haibagi akibaga loinana lenga ki mathakta khongjang changsilamadu lenga na tabidi hairaduna lenga thukaina bu kona ba man mongda ka hen ma thabak kya changsilakpaga loinana mitei frup ta su left attack toba horakibani mitei de attack toba gi sarau lang oina me ahumna tribal solidarity mass rally haiba ama Kuki khulai paiba miyoi kyana phong na thulaktuna yauraga sakpigi na mada kangbai na chingma pham singda leiba mitei gi yum sing mai thaba
थुगाइबा मरा लेजद्रब मिसम क्या हाथ हरखिबने कुकी मिलिटेंट सिंगना ngasisu leptana mafam kya landa aduna misam kya hali laibak thibadi kuki militant singi mathak sab sab thabak paikhatuna misam miyamu ngaksen mangamdri hena ngaklibadi central force lising ni fu hena manipur lakrabasu misam singbo kuki militant singna hatpa leptri lakliba force singna misam ngakpi muta miyam gilantum manghanba yorakpa amadi security personnel kharna kuki militant singna mateng pangsilamba kyana lakliba personnel singna miyamna thajaba nomu nomagi mangnarakpani asukina lan tawnaduna misam kya halabas india lengana thawoidabagi mami sauna tabag loinana prime minister na wap mama paw phongdoktaba sina manipur gi miyamna nuwaitaba masum thawoidabani haibagi wakal hena phol hadi kuki militant singna matam kuinedagi wari kya samgatuna kuki frup khakta gi weba separate administration natragana kuki len siam nabagi damak sangsilakdi khongthang singda kuki mla tarana phongna sawatuna tongan administration gi demand taraktuna manipur gi apun bigi saktam thugaina khona raglabu suma ko gi matak sabsabe action amata lokatongmre hena ngaklibadi kuki mla taragi imung manung sing haujik sathari bi irang sibu thawoina thogaliba india lenga su sathari bi lalulup sing ni haibasi khangnarabani asumna miyamna Singnari ngai serakta UKLF na kumza English singani ka taraga treta pangthuki ba election amadi English singani ka taraga mapan gi Lok Sabha election BJP gi mating pangki haina phongdorakpa sina miyam singnari basihiana mayek singali hairaduna kokila lawbu sing election mating pangki bana makui gi matak India lenga na action amata lokatri brahang lagli ila masiga mari ledan election commission of India na akan mamiyeng sang nun lokat pamtok pa action kudak lokat kadawani haiba galoina na atin mamatang yamrung na lehori be MLA minister sing punsinduna amat oina Delhi setuna Central leaders sing unaduna Manipur ga pun migi saktam thugai bi yaro amadi su handoktrabadi resign tawba natragana miyam ga kusamnaduna tonganwa phirep ama lauragani haibigi akanba phirep ama center da thamgadabani masi natrabadi miyam gi kholaw tadraba MLA minister sing lamdam asidagi tanmigi phirep miyam hupna laroklagani haiden su pawsna makhatana su phungtorakli amarom MLA tara matam supigi oina athingba thamle ukal Manipur thugaina bu khona badana tna misimina kya thuan bada mapung ba thaudang loriba kuki MLA tarabu lamdam sigi laimai digi matam supi koina ating ba boycott thamle haina umanglai kan ba apun malup ki secretary publicity TS Ratan Kumar Sire ramana phungdorakli miyoi lising kya bu awa phamna tahaliba punsi ma sum lantum kya mangalib kuki narco theorist sing sibu phone sakotuna mateng pangliba MLA sing si lamdam sigi laimai da amuhana Ongda handana ba lauriba phireb asida ireisa khudimangna saugat piu so haidi amaromnana kuki militant singna yumai tharamle ngarai hi nungge matuna kuki militant singna singthaktagi kumtharalaga lamlai PS ki manung chanba sabung khokta leiba sekona magi yum ama mai thadok lamle yum adu mai saglakpa ubudagi mafam aduga irap lapna dana laikiba asam rifles ki kangmuna nomai kapsin medagi yum mai tharamliba miyoi singadu mafam adu thadok tuna senki haidi Thaudosi numit khrani ki mamangdasu kuki militant singna sabung khokta leiba mitagi yung khra sumai thadok lamlaba matungda thokibani amaromda ngasi nungthil pung 3 rom tarakpada miyamgi mob amana palace compound gi kunung laikai de advance hospital gi irap lapna dana leiba Manipur police ki DIG oiramadagi laikidraba TS Gangte gi yumai thadok lamna heri yumasima ki masanupa lien Gangtina lerakibani adubo handaki irang tholakpadigi maksu maru aiba polam sing puraga mangjongna yumasi thadokuna satkibana hairi yumasi maisalakpagi pauta badigi kanana basang silakhiba fire service ki water booster gari amadi isingi pam haplaga puba bolero amaga lambi da leramba miyisna nungna tharakpadigi glass ng akai toke miyam adubu tankhaina ba police na tear gas ka padamiyoy mari soktuna lekana khiana su pau sita makhatana phongdorakli Makasa tarak po ay nato perform. Aran ba tawram labadi miyam na pirako sayrak tarano okane minister Biswajit. Ay miyam gi mihut amani, miyam gi mihut ama oy na mahak na kariguma miyam gi mang na banatragan lamda masigi mang na tawram labadi miyam na pirako sayrak ta ayet pa piba tawdana tarano okane haina power minister TS Biswajit na phongdorakli. Sanjen thongda liba minister sigi quarter dang sipang tokiba paumising unakiba amada wangang laduna makna hai lamdam sida hauzik tholipa watu wasigi mari lainana lairi pelenga sina worosin progna bakana honari mara sida maki political career bu mapung pana lusilagi habigi mawongda social media Facebook ta imaleba Manipur ko PS amada maki matangda athibu waiwata kya sesina dun irakiba du lebak thibani masikana gumba kharana masagi kana khara phangna hona bada torakpa soidan waigani Facebook page aduna maki matangna fazadabu waising irakhraba matung page adumaktada ikan kanadan amuk sengdok warol pirakhiba aduna oibi yaroi hiramasigi matangda SP cybercrime report tawkhraidi
ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄ ꯑꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯊꯥꯒꯠꯂꯛꯈꯤꯕ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯕ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯦꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯦꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯂꯩꯔꯤꯕꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯎꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯝꯄꯥꯠꯇ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯣꯏ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯃꯩ ꯑꯗꯨ ꯊꯥꯟꯒꯅꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯈꯨꯠ ꯊꯥꯔꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯅ ꯈꯥꯝꯗꯨꯅ ꯀꯟꯈꯠꯄꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯂꯨꯞ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯄꯨꯂꯤꯁ MRIRBꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯈꯨꯠ ꯊꯥꯔꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯅ ꯈꯥꯝꯗꯨꯅ ꯀꯟꯈꯠꯄꯒꯤ ꯑꯔꯣꯟꯕ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯏꯌꯦꯟ ꯂꯂꯣꯡ ꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯄꯝ ꯏꯅꯥꯎꯕꯤꯅ ꯊꯥꯗꯣꯔꯛꯄ ꯁꯤꯌꯣꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯃꯦ 3ꯗ ꯀꯨꯀꯤ ꯆꯤꯟꯖꯧ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯇꯩ ꯈꯨꯜꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯈꯤ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯕ ꯈꯨꯜ ꯀꯌꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤ ꯅꯨꯃꯤꯠ 90ꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯈꯩ ꯃꯅꯨꯡꯗ ꯇꯥꯜꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯕꯨ ꯀꯨꯀꯤ ꯆꯤꯡ ꯃꯤꯖꯣ ꯀꯥꯡꯂꯨꯞ ꯑꯍꯨꯝꯅ ꯂꯥꯟꯗꯥꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯂꯟꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯄꯤꯒꯗꯕ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯣꯏꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯂꯤꯆꯠꯂ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯦꯛꯅꯕ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞꯇ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯟꯃꯤꯅ ꯂꯥꯟꯗꯥꯔꯛꯂꯕ ꯐꯥꯎꯕꯗ ꯎꯁꯤꯟ ꯇꯥꯁꯤꯟꯅꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄꯤꯗꯅ ꯉꯁꯤ ꯍꯌꯦꯡ ꯊꯥꯗꯨꯅ ꯄꯤꯁ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯋꯥꯍꯟꯊꯣꯛꯅꯣ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯨ ꯃꯇꯝ ꯆꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯂꯧꯔꯝꯂꯕꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝꯗ ꯂꯥꯟꯗꯥꯕ ꯉꯝꯂꯝꯂꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯕꯥꯜꯗꯒꯤ ꯄꯣꯊꯥꯕꯅ ꯃꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯥꯡ ꯇꯥ ꯈꯛꯇꯅ ꯉꯛꯂꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯈꯩꯅꯤ ꯃꯥꯂꯦꯝꯗ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯅꯝ ꯂꯩꯉꯥꯛ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕ ꯂꯝꯗꯝꯅꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯑꯋꯥ ꯃꯦꯟꯃꯥꯔ ꯂꯩꯕꯥꯛꯀ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯟꯊꯦꯡꯅꯈꯤ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯇꯝꯗ ꯑꯋꯥꯁꯤꯡꯕꯨ ꯀꯌꯥꯔꯛ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯟ ꯉꯝꯈꯤ ꯆꯍꯤ 9 ꯑꯋꯥ ꯂꯥꯟꯗ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯅ ꯉꯁꯤꯁꯨ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯀꯨꯝꯖꯥ ꯏꯪ 1992 ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯔꯝ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯆꯪꯖꯈꯤꯗꯦ ꯈꯨꯠ ꯊꯥꯡꯒꯠꯈꯤꯗꯦ ꯂꯝꯗꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯃꯤꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯀꯨꯀꯤ ꯆꯤꯡꯖꯧꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯏꯂꯤꯒꯦꯜꯁ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯤꯇꯩꯕꯨ ꯃꯨꯊꯠꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯔꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯨꯋꯥꯔꯤ ꯀꯌꯥꯅ ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ꯃꯨꯊꯠꯅꯕ ꯇꯦꯝꯁꯤꯟꯅꯔꯛꯂꯤꯕꯁꯤꯡ ꯍꯨꯏꯌꯦꯟ ꯂꯂꯣꯡꯒꯤ ꯊꯧꯃꯤ ꯈꯨꯗꯤꯡꯃꯛꯅ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯈꯣꯡꯐꯝ ꯐꯤꯔꯦꯞ ꯁꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯪ ꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ PMꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯌꯨꯅꯤꯌꯟ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯅꯝꯗꯨꯅ ꯃꯅꯤꯄꯨꯔ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯂꯥꯟ ꯅꯨꯃꯤꯠ 94ꯅꯤ ꯁꯨꯔꯕ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯗꯦ ꯃꯍꯥꯛꯀꯤ ꯋꯥꯇꯃꯛ ꯇꯥꯎ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯤ ꯇꯥꯗꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯀꯪꯂꯩ ꯐꯥꯔꯃꯔꯁ ꯌꯨꯅꯤꯌꯟꯁꯀꯤ FUꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯔꯤꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯏꯪ 2023ꯒꯤ MP ꯑꯦꯂꯦꯛꯁꯟꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯁꯤꯟꯅꯔꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯨ ꯍꯟꯗꯣꯛꯅꯕꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡꯅ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯈꯨꯠꯁꯥꯎꯅꯍꯜꯂꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯗꯦ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯑꯃꯗꯤ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯈꯛꯇꯅꯤ ꯂꯝ ꯀꯔꯥꯝꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯈꯨꯠꯄꯨꯔ ꯃꯅꯤꯄꯨꯔꯒꯤ MLA ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯀꯅꯥ ꯀꯅꯥ ꯁꯝꯅꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯃꯀꯥ ꯐꯣꯡꯕ ꯍꯧꯔꯛꯂꯦ
Miyam punamo aikoigi yeknaba kana kanano masak khangdoktuna iramdam kanaba khongpham setna lepminarasi hairenasu pawsida phongdorakli. Amarom nan ingthaba puraknaba Christians Association na thawni jakre. Numit nifuni hena Manipur hausi sathariba kangluki irang asida ingthaba purak pubiraknaba mapuda haijabagi mifam ama All Assam Manipuri Christians Association amkana sinduna kasargi bina kandida leiba Pastor Mashnam Ratan gi sangai da pangtokraina. Amkagi General Secretary amari President Thadorokpa Sirol amana phundurakli. Amkagi President Nongthomam Rajkumana Mithunglen oiduna pangthokiba thawni jabagi mifam madur irang asina maram oiraga lanjenariba mayuma kai kaya mai thadopikhraba Madal matum kya mangan bikraba thawai kya mangkraba ko kya madi mitai Hindu masum sanamai lining satpa Israel inausung masum mitai Christian Israel inausung idamak punna mapuda haijaminaki Manipuri ingta pa hanjana ba masum tangdu laitana kang umasil nungsi sanan lemina ba yana ba thabal India ki Union Home Minister ma District Minister Nongthomam Beren loinana Cabinet Minister sing masum MLA sing ahen ba thawna lingjal pangalamadi pukning loksing pibina bagi damakta su mapuda haijaminaki mitai kunagi awana taba matamda amkana mayung yaminagani haibigi warepsu lawminaki hairenasu pausna makatana phongdorakli makasa tharakpu oina topa pawn Mizoram gi Minister Zoram Thangana Kuki militant singda mateng pangi AAMY8 Assam na based toba Manipuri Youth Body All Assam Manipuri Youth Associations AAMY na Manipur hauzik thokli batang dulai ta da bagi thawang sibo nuai taba phongdorakhiba loinana Mizoram the ruling party oriba Mizoram National Front na Manipur bu masetana thuai na ba hotna duna Kuki militant sing mateng pangsili haina maral sirakti Youth Body asna makatana Mizoram gi Minister Zoram Thangana Manipuri ingta pa mati law and order gi phibam da su khuthingjinduna chauna sarang na basing thokale haidi AAMY na phongdokhibagi matungina Manipur da Kuki zau khanglupna tongan administration ama lehanana ba demand toriba sida Mizoram lengana mapung fana mateng pangsili Myanmar illegal oiba mona Kuki migrants kaya Mizoram da sangsilakli hairiba Kuki militant sing adu amuk Mizoram da Manipur sangsilaktuna lairi Manipur hausi tholiba violence ki thawdo sida Kuki khudimakna saruk yadi adubu Mizoram National Front mapung fana mateng pangsilakpana maramoraga group ama khaktana lemhauriba Kuki khudimakpu control tawkhibani haina AAMY gi chief advisor Ketrimium Kundal na phongdorakli Manipur hausi tholiba irang asida Manipur gi oina leijaramba Kuki singi sada kunga mga khaktamok violence ki thawong singda saruk yari aduga hausi irang asida active oina saruk yari sing adudi Myanmar gi sanglakhiba chesang mapung phana paida illegals immigrants ngaktan hairi magna makhatana phongdokhibada Mizoram da hausi ruling party oriba MLA matam amad India gi mayuk thabak torambagi damak laiba sigi hanagi Prime Minister Indira Gandhi na serak pi khibiki wari hausik su lairi makhoina tongan administration ama pamli du bohariba du kaidonong do oithok pangam lohari panmaya bri tha sigi taraga marida AAMY na Mizoram gi ruling party oriba Mizo National Front makhoina Manipur separate administration talib Kuki zau furup singna mating pangsiliba du numit humni gi manungda handokna ba khan khibak loinana karigum numit humni gi manungda MNF na makhoi gi phirep handoktrabadi Mizoram na khudongsa da kya mayuk narak pa yai haina sukhan kibane AAMY na phongdokhibada Mizoram na Suchampur gi sarukta sana thanaba polam sing mating panglibada miwebe gi minung si yenglaga akai balaiti adomena ma MNF na lusingba Mizoram lengan Kuki sing na thawna haptuna Manipur gi ingta pa thugaina ba hotna raglabadi yengnu no khaklai thokloi maramadu Kuki lalawu sing na mating pangsin ba gi mahut Manipur ingta pa purakna Mizoram lengan peacemaker ama oina hotna gata bani hai Kuki sing si mahusana violence ki thawong sing pama phurupni haina khangdun lakli makoina Kuki lens talibasi Manipur gi tokhaita ga hapanati India gi tokhaita bi wakaloni haina spokes na makatana phongdorakli Makasa tharakpu na ngarang numida wainam phonghiba pandam pausi ding lakhosaga refugees sing natraga mitop singna migi lebak ta tongan bu homelands amagi dama political gi kungjang sanction ba haibase yellow mi singi matla lansa thabani NSNIM migi lamda refugee oina natraga na lona sangsilaktuna leisilaga lamaduda amuk makhoi gi homeland natraga na tongan state amagi dama political gi kongjang sanction ba haibase yellow mi sing amadi makhoi gi lamgi leiriba tana thana ba yadra right adugi mathakta lansa thabagi thawong ni haina NSNIM gi collective leadership member RH Rising na thadorak pa sir amana phongdorakli solosina hai miyoiba amana lam leitana politics ki vocal sakat yaroi Refugees sing koina satuna lam hong duna leiba miyoi sing amadi immigrants singi masai gi oiba politics laisati makhoi political community amagi members sing oina natragana makoina sanglaktuna leiba adugi citizen sing oibi ayaba piba adudi
ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯒꯤ ꯐꯪꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯠꯇꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯌꯦꯜꯂꯣꯃꯤꯁꯤꯡ ꯅꯝꯊꯅꯕ ꯃꯈꯣꯏꯅ ꯂꯩꯖꯔꯤꯕ ꯂꯝ ꯑꯃꯗ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯂꯩꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯀꯟꯗꯦꯝ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ colonialism amadi expansionism manaba thawni makoina lam leitana leiba ama simgatnabagi wokal sagat yaroi miyam natragna leiba amagi puari asi mahausana makoi masagi lam aduda lengdana leijai lam haibasi leiba amagi yumphamni miyo amagi politics asi lam amadi puari gi lamai digi phangani politics haibasi leiba ama simagi leiba amagi lenganglon leiba ama bungak senba miyamgi hak amadi ningtamba du manghandanabagi matangani lam leitana leibak samgatpagi wokal bapna sagat yaroi makoi masagi yumpham ama leitana yum saba yagadara madu yaroi lam amadi miyam khaidoknaba yaroi lam amadi puari khaidoknaba yaroi lam amadi politics khaidoknaba yaroi lam amadi ningtamba khaidoknaba yaroi lam amadi miyoibigi nat chatnabi khaidoknaba yaroi loinana lam amadi isagi saktam khaidoknaba yaroi haki naga miyam gi oiba masagi lam leijai nagalim haibasina madugi ishordagi phangba aikhogi lam adugi saruni sahi lising kya mafam asi leirakli amadi nagalim asi lakaduri sahi lising kya da makhatana laiki ka dawriba naga millions kya gi laifam aduni aikhoi mafam asi da pokpani mafam asi da leigani amani mafam asi da sigani nagalim haibasi naga singi thawaini aikhoi na masi bu ngak senba lepa numit natragana yonthokpa natragana manganma numit aduda aikhoi suksoi soidana punamak manglaba miyoi singwagani maramasna nagalimbu lan pamba khutimaktigi kanba madi hadiba singi lamasi ahaw athumtana thalaba leba ama oina semba habis naga khutimaki tafodraba mathawni hauji problem oiribasi yeknaba singasi nate aikhoi isana isa thajaba ngamdraba aikhoi gi thamoi asini problem oiribasi lapna nate aikhoi gi kai khraba thajaba duni problem oiribasi khulai singasi nate aikhoi gi siraba thawai singa duni aikhoi khongpham sena leptarabadi naga sing leba sigi puari gi lemai gi mutkhragani aikhoi gi miyam kanano aikhoi gi yeknaba sing kanano aikhoi gi maikei da leitaba sing yeknaba sing gi maikei da leplibi sing kanano khangdokpa afaba oigani amasum isana isagi tungi lebak lepnabigi hak adu aikhoi da lei masi colonials power gi khutta leiti haiken su paus na makhatana fongdoragri duga haujugu nadi paus matanga solution jarage miyam punu no update kaminasi